ꯑꯍꯥꯟꯕꯃꯛꯇꯗ Story Collection की माइकैदगी लिसनरसिंगबु खुरुमजरी मयाम नुंसिबिदुना चैनल असिबु सब्सक्राइब शेयर अमदि कमेंट बिबिरमु ngasigu oiba पाउचे क्यादि खंगलक पाउचे मरुइबा कया मयाम द खंगनजरी हुजिक मरुइबा पाउ पिजरी खिट्रिगाव एसिबु सनाना योंहनगनी हाइना कापसिनरगा वासकलम तुमिना लैख्रे इंदरजित ट्रांसफर ऑर्डर कक्तुना महिरोइ सिंगी चरांग नरिबा इहौ लोइसिनबियु एमुना एसोसिएशन W गोगेन लैखिदबदा अवाव फोंदोखरे डॉक्टर शांता एम मंगलगिरी की मथक्ता मदुराई की डायरेक्टरसु ओइरगनी नेमचा डिप्यूटी CM फमदगी लौथोउ हाइबो खोलाव लाउदुन गे हर ग्रुप पनसिनदुन रेली चखरे नुमित हुमनिगी मनुंगदा चेनबसिंग फागनी हाइना CM ना हाइख्रे किंगी पुंगने पुनि पांगी टोटल शटडाउन अमुकसु सांगदोखरे नुमित तरानी दा पेट्रोल लीटर दा लुपा निपांगा पॉइंट तरु डीजल लुपा तरिका पॉइंट मरफु हेंगतख्रे लॉ एंड ऑर्डर मापांगन कंद्रबदी तंगदु लै ताबा leiba ngmloi चीफ मिनिस्टर मखा ताबा पाउ सुगाइना पिजरी इसित असिदा मणिपुर पुलिस फोर्स की मापांगन कंद्रबदी लॉ एंड ऑर्डर अमदी तंगदु लै तारो leiba ngmloi हाइना चीफ मिनिस्टर युमनांग खेमसाना फोंदोखरे वफम असिंगसी मोनाइजेशन ऑफ पुलिस स्कीम की मखादा मणिपुर पुलिस डिपार्टमेंट की नौना लौबा मतमदा चुनाबा तोंगान गाड़ी सामरी हुंदा तरह लंदम सिगी तोंगान डिस्ट्रिक्ट येंथोकपी थरमदा महाना होंदोखिबनी हानवा मणिपुर ट्राइफलिस पैलेस कंगोरा पांथोखिबा थरम अदुदा मई लेनबा चीफ मिनिस्टर युमनांग खेमसाना हाई मणिपुर पुलिस असे लेबा असिगी अतोबा स्टेट खुद पुलिस नि यामना लुमना लौरिबा फोर्स अमनी इंग सोलुसम चामु कोलुमदो यमी अहुमदगी हौदना थोरकिब इरांग असि मणिपुर पुलिसना लॉ एंड ऑर्डर ngakpamadi misam yam chekta kaidana thamnaba khonabada lairiba thodang ase thoidongna singtha ningai ni loina ngasigi numit ase mणिपुर पुलिस डिपार्टमेंट नि याम maru oiba numit amani lam sigi tongan mapam singda maru oiba singni mapam singda पुलिस na masagi mathau angthoku matamda infrastructure warpigi maram oira khudong saba kya mayong nariba adu yingduna anaw matanga chunaba gari sing ase lawbani gari sing ase additional to state पुलिस मॉडर्नाइजेशन स्कीम मखाला लौबनी स्कीम असिगी दमकता कुमजा सोल्यूशन सुनो कुमंगा दि अक्टोबर 18 दा मिनिस्टर ऑफ होम अफेयर्स के रुपा कोटी सामौद्र 3.38 एप्रूव तौरखिबनी हाइना माना मखाताना फोंदोखि माना मखाताना हाई लेबा अमदा असिगुंबा पुलिस फोर्स असि निंथिना पांगन कंद्रबदी लेबा असि लॉ एंड ऑर्डर असि तंगदु लैताबत ngak सेमबा ngamloi लैंगा असि मणिपुर पुलिस फोर्स असि मापांगन कलनबा अंगंबा थाक्तो होनगदबनी मणिपुर पुलिस लॉ एंड ऑर्डर ngak सेनबा नतना साना खोनबगी लमदसु अचौब थौदांग लौदुना स्टेट असिगी लिचत मिंगसित क्या पुरकली स्टेट असिदा फौजी थोरिबा इरां असि लाक्सिनबा स्टेट असिदा तलैबा तोंगान फोर्ससिना लौखिबा थौदांग अदुगी नमक्ता माना तौविमन खंबा उली हाइकी अमरमदा मियाना यानिंगदबा खरगी खोंजंग जंगसनबगा यारि मखै हिंसागी थौ पांबाई सिजना बिगनु यानदबा लैरबदी मोरी वताई साननबो होनासि हाने चीफ मिनिस्टर युमनांग खेमसाना मखा ताना फोंदोखि ngasi चीफ मिनिस्टर ना कुसमनदुना सिंग अमदी तमगी मिनिस्टर डिस्ट्रिक्ट सिंग द लैरिबा स्टेट फोर्स ना सिजिनारिबा तोंगान मकल गाड़ी सामरी हुमदा तरे अदु चादा yang खै मरी ना सिंगी डिस्ट्रिक्ट असि अमदी चादा निफु हुमदोइना तमगी डिस्ट्रिक्ट ता सिजिना नबनी हाइरी ngasi thorom adu होम मिनिस्टर गोविंदास कोंथौजम डिप्यूटी चीफ मिनिस्टर रोसी डिको आर्ट एंड कल्चर की मिनिस्टर कुराइजम लोकियन MLA चीफ सेक्रेटरी PS गोयल हानगी DGP राजीव सिंह सिविल पुलिस की मकोक थोम ऑफिशियल क्या सरुक याखी हौजी मखा ताबा पाउ पिजरी खिद्रिगाव एसिबु सना योमहनगनी हाइना कापसिनरंबा स्वासकरंबा तुमिना लैख्रे हौजी चलिबा असेंबली टाम अमदी मिखलगी मतम खिद्रिगाव एसिबु सना योमहनगनी हाइना कापसिनरगा लाउखोंग दुना वासकिबा अमा हौजी करिगुम अमता तौदन तुमिना लैख्रे हाइना हानगी MLA नहाकपम इंद्रजिना फोंदोखरे असेंबली कंस्टिट्यूशन असिगी पोलिंग नंबर 3 35 3 अमसुंग 3 कोंपार खाइदेम लेखाय लेबा हानगी नहाकपम इंद्रजिकी सपोर्टर अमसुंग पोलिंग नंबर 3 की मनुंग लेबा हान तोंगा पॉलिटिकल पाउमिसिंग फाउन यावना मी क्या BJP द यारोपगा लोयना गेट टुगेदर की थोरमदर महाकु इंद्रजिना वफम असे फोंदोखिबनी BJP वुमेन वर्कर
ꯁꯄꯣꯔꯇꯔꯁꯤꯡꯒꯤ ꯑꯣꯏꯕ ꯒꯦꯠ ꯇꯨꯒꯦꯗꯔꯗ AC ꯑꯁꯤꯕꯨ ꯍꯤꯔꯝ ꯀꯌꯥꯗ ꯆꯥꯎꯈꯠꯄ ꯑꯃꯁꯨꯡ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯅꯕ ꯄꯥꯟꯗꯝ ꯈꯟꯅ ꯅꯩꯅꯈꯤ꯫ ꯅꯧꯅ BJPꯗ ꯌꯥꯎꯔꯛꯂꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯏꯟꯗ꯭ꯔꯖꯤꯠꯀꯤ ꯄꯥꯔꯇꯤꯒꯤ ꯂꯦꯡꯌꯥꯟ ꯌꯥꯟꯗꯨꯅ ꯑꯣꯛꯈꯤ꯫ ꯅꯍꯥꯛꯄ ꯏꯟꯗ꯭ꯔꯖꯤꯠꯅ ꯍꯥꯏ AC ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯍꯧꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯥꯝꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯝꯈꯤ꯫ ꯃꯍꯥꯛꯅ ꯃꯇꯝ ꯑꯗꯨꯗ ꯀꯣꯚꯤꯗꯀꯤ ꯂꯥꯏꯆꯠꯀ ꯃꯔꯝ ꯑꯣꯏꯔꯒ ꯑꯌꯦꯠ ꯄꯤꯗꯨꯅ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯉꯝꯕ ꯊꯥꯛꯇ ꯃꯍꯥꯛꯅ MLA ꯑꯣꯏꯔꯤꯉꯩꯗ ꯇꯥꯝ ꯃꯇꯝ ꯑꯗꯨ ꯇꯧꯔꯝꯈꯤ꯫ ꯀꯦꯖꯔꯤꯋꯥꯜ ACꯒꯤ ꯊꯕꯛ ꯇꯧꯁꯨ ꯇꯧꯗꯅ ꯇꯧꯕ ꯁꯥꯕ ꯈꯔꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯤꯌꯥꯝꯅ ꯄꯪꯊꯍꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯤꯈꯟꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯀꯦꯖꯔꯤꯋꯥꯜ ACꯕꯨ ꯁꯅꯥꯅ ꯌꯣꯝꯕ ꯍꯤꯔꯝ ꯀꯌꯥꯗ ꯆꯥꯎꯈꯠꯄ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯇꯨꯅ ꯆꯠꯈ꯭ꯔꯒ ꯃꯥꯏ ꯄꯥꯛꯈ꯭ꯔ ꯃꯇꯨꯡ ꯑꯁꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯛꯇꯕ ꯉꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯦ ꯎꯅꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯀꯥꯡꯂꯨꯞ ꯈꯔ ꯈꯥꯏꯗꯅ ꯍꯤꯔꯝ ꯀꯌꯥꯗ ꯆꯥꯎꯈꯠꯄ ꯀꯦꯖꯔꯤꯋꯥꯜ ACꯒꯤ ꯄꯨꯔꯛꯅꯕ ꯃꯄꯥꯡꯒꯜ ꯂꯧꯈꯠꯄꯤꯗꯨꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕ ꯐꯤꯔꯦꯞ ꯂꯧꯔꯛꯄ ꯑꯁꯤꯒꯤꯗꯃꯛꯇ ꯏꯃꯥ ꯏꯕꯦꯟ ꯏꯆꯦ ꯏꯆꯟ ꯀꯌꯥꯕꯨ ꯊꯥꯒꯠꯂꯤ꯫ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯃꯉꯣꯟꯗ ꯊꯝꯂꯤꯕ ꯊꯥꯖꯕ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯃꯥꯡꯍꯜꯂꯣꯏ꯫ ꯃꯤꯌꯥꯝꯅ ꯑꯣꯏꯗ ꯄꯥꯗꯕ ꯀꯌꯥ ꯋꯥꯁꯛꯇꯨꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯂꯥꯜꯂꯣꯟꯅꯕ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯃꯤ ꯀꯌꯥ ꯚꯣꯠ ꯂꯦꯞꯄ ꯊꯣꯔꯛꯂꯤ꯫ ꯃꯁꯤ ꯃꯤꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ AC ꯑꯁꯤꯗꯒꯤ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯃꯔꯨꯅ ꯃꯨꯠꯊꯠꯇ꯭ꯔꯤꯕ ꯃꯈꯩ ꯆꯥꯎꯈꯠꯄ ꯀꯦꯖꯔꯤꯋꯥꯜ AC ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯕ ꯉꯝꯂꯣꯏ꯫ ꯃꯤꯌꯥꯝꯕꯨ ꯄꯨꯟꯅ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯊꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯅ ꯏꯟꯗ꯭ꯔꯖꯤꯠꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔ ꯀꯛꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯆꯔꯥꯡꯅꯔꯤꯕ ꯏꯍꯧ ꯂꯣꯏꯁꯤꯟꯕꯤꯌꯨ꯫ ꯀꯛꯆꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯦ 22ꯗꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯕ꯭ꯂꯣꯛ ꯁꯣ ꯂꯣꯏꯁꯤꯟꯕꯒ ꯂꯣꯏꯅꯅ ꯀ꯭ꯂꯥꯁ ꯕꯣꯏꯀꯣꯠꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯦ ꯒꯚꯔꯟꯃꯦꯟꯠꯅ ꯃꯍꯩꯔꯣꯏꯁꯤꯡ ꯈꯟꯕꯤꯗꯨꯅ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔ ꯑꯊꯨꯕꯗ ꯀꯛꯊꯠꯄꯤꯌꯨ꯫ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕꯤꯌꯨ꯫ ꯂꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯟꯂꯤꯕ ꯊꯥꯖꯕ ꯃꯥꯡꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯑꯦꯃꯨ ꯃꯅꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯀꯛꯆꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯀꯛꯆꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯦꯃꯨ ꯃꯅꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯀꯟꯚꯦꯅꯔ ꯔꯣꯅꯥꯜꯗ ꯁꯣꯒꯥꯏꯖꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜꯗ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯅꯥꯎꯔꯦꯝ ꯅꯣꯃꯤꯇꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯆꯍꯤ ꯈꯔꯒꯤ ꯑꯐꯕ ꯑꯦꯀꯥꯗꯦꯃꯤꯛ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯃ ꯂꯩꯍꯟꯅꯕꯒꯤ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯀꯣꯁꯦꯝꯅ ꯂꯧꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯀꯃꯔꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯈꯨꯜꯁꯤꯡꯒꯤ ꯃꯍꯩꯔꯣꯏ ꯑꯣꯏꯅ ꯅꯥꯎꯔꯦꯝꯅ ꯐꯥꯔꯁꯠ ꯄꯣꯖꯤꯁꯟ ꯂꯧꯔꯛꯇꯨꯅ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄꯒ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏ ꯀꯌꯥꯗ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁ꯭ꯀꯨꯜꯗ ꯊꯥꯖꯕ ꯑꯁꯤ ꯇꯝꯍꯟꯅꯤꯡꯕꯒꯤ ꯏꯍꯨꯜ ꯐꯥꯎꯍꯟꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯍꯟꯗꯛ ꯆꯍꯤꯗꯁꯨ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯗ 19 ꯁꯨꯕ ꯃꯦꯔꯤꯠ ꯄꯣꯖꯤꯁꯟ 35 ꯁꯨꯕ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ ꯑꯣꯏꯈꯤꯕ ꯃꯣꯏꯔꯥꯡꯊꯦꯝ ꯄꯤꯌꯥꯗꯁꯃꯤ ꯄꯨꯊꯣꯛꯈꯤꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁ꯭ꯀꯨꯜ ꯍꯥꯠꯀꯦ ꯍꯥꯏꯅ ꯍꯣꯠꯅꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯕꯤꯒꯅꯨ꯫ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯍꯣꯠꯅꯕꯤꯗꯨꯅ ꯑꯣꯖꯥꯅꯨꯄꯤ ꯑꯃꯕꯨ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯔꯝ ꯂꯩꯇꯅ ꯇ꯭ꯔꯥꯟꯁꯐꯔ ꯊꯥꯅꯕ ꯍꯣꯠꯅꯔꯛꯄꯁꯤ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯂꯧꯐꯝ ꯊꯣꯛꯏ꯫ ꯂꯥꯛꯂꯤꯕ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯁꯟꯒꯤ ꯀ꯭ꯂꯥꯁ 11ꯗꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁꯠ ꯇꯧꯗꯨꯅ ꯑꯊꯨꯕꯗ ꯆꯞ ꯆꯥꯕ ꯁꯦꯛꯁꯟ ꯍꯧꯅꯕ ꯍꯣꯠꯅꯔꯤꯕ ꯀ꯭ꯂꯥꯁ 10 ꯀꯝꯄꯥꯔꯠꯃꯦꯟꯇꯦꯜ ꯑꯦꯛꯖꯥꯝ ꯑꯃꯁꯨꯡ ꯏꯝꯄ꯭ꯔꯨꯚꯃꯦꯟꯇꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯨ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯑꯃꯁꯨꯡ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯏꯁꯨ ꯇꯧꯕꯒꯤ ꯆꯦꯟꯅꯕ ꯃꯇꯝꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯆꯔꯥꯡꯅꯕ ꯊꯣꯛꯍꯜꯂꯤꯕꯁꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯆꯨꯝꯕ ꯊꯧꯗꯥꯡ ꯅꯠꯇꯦ ꯍꯥꯏꯔꯤ꯫ ꯁ꯭ꯀꯨꯜ ꯑꯁꯤ ꯋꯥꯒꯕꯥꯏ ACꯒꯤ ꯃꯅꯨꯡꯗ ꯂꯩꯖꯔꯕꯁꯨ ꯀꯛꯆꯤꯡꯒꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯤꯡꯈꯠꯂꯝꯕ ꯁ꯭ꯀꯨꯜꯅꯤ꯫ ꯃꯁꯤ ꯀꯛꯆꯤꯡ ꯈꯛꯀꯤꯁꯨ ꯅꯠꯇꯦ ꯈꯨꯜ ꯊꯦꯡꯅꯔꯤꯕ ꯈꯨꯡꯒꯪ ꯀꯌꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁ꯭ꯀꯨꯜꯅꯤ꯫ ꯃꯁꯤꯕꯨ ꯀꯟꯅꯕ ꯀꯛꯆꯤꯡꯒꯤ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯕ ꯂꯦꯞꯂꯤ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯅ ꯈꯪꯖꯤꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯃꯦ 22ꯗꯒꯤ ꯍꯧꯗꯨꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯪꯁꯤꯜꯂꯤꯕ ꯀ꯭ꯂꯥꯁ ꯕꯣꯏꯀꯣꯠ ꯈꯣꯡꯖꯪ ꯑꯗꯨ ꯉꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯐꯥꯎꯕ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯒꯦꯠ ꯃꯃꯥꯡꯗ ꯐꯝꯖꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯇꯨꯡꯗ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯂꯝꯕꯤꯗ ꯊꯣꯔꯛꯇꯨꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔ ꯀꯛꯀꯗꯕꯅꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯈꯤ ꯍꯥꯏꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯕ ꯏ ꯄꯥꯎ ꯄꯥꯊꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ